Islam gi lining chatpa single lining laison ga mari leina na pangthokpa kumhai Idul Juha lamdam asidagi sui Islam lining chatpa singna pangthoknari Kurumjari STB Pawmiyeng tabirba sumutaramna okchari pau sandona pijari Islam lining chatpa single lining laison ga mari leina na pangthokpa kumhai Idul Juha lamdam asidasu Islam lining chatpa singna pangthoknari Hazrat Ibrahim gi mamangda mahaki amata pokchaba machanupa Ismail bu alada kurbani tau haina takpirambagi matung ina Hazrat Ibrahim na machanupa Ismail bu alada kurbani taunaba honakhiba maduda isorbu chena thazaba isorbu luna ningjaba magi kathokpagi thawong adubu alana penbiraduna machagi mahutta dumba ama oina alada kurbani taukhiba senglaban numit Idul Juha malem asida leiba Islam lining chatpa singna pangthokna bagum lamdam asida su khundariba Islam lining chatpa maitei pangal singna su tongan tongan ba mafam singda pangthoknari numit asige mapung oiba thoram oina ayuki matamda laikai laikai da leiba idigha amadi laifamda namaz sonbaga loinana amana amada Idul Juha gi yaifa pauzal pibana mapung oiba thoram oiki kumhai asida amagi mateng amana pangnaraga araiba chaminaba laikai laikai singda pangthokli Imalai Bakange Hairabadi Aikoigi Horakfam Hana Kangfam to Ihaina Mayang Emphal ASG MLA Kongkham Robindro na Arts and Culture Department Government of Manipur gi Tengbanga Loinana Bokul Jau Memorial Charitable Trust na Sinduna Laikhidraba Naurem Bokul Jau gi Mahaki Poknafam Lamdamda ama oiriba samurau naurem chaprauda leiba ima panthoibi haraubungda marifu taramathoi suba birth anniversary ga mari leinana nityai domain katpagi thoram pangthokre thoram maduda souvenir amasu phongkre thoram maduda Manipur University of Culture gi VC Professor Paunam Gunindro JN Manipur Dance Academy gi Director Bilas Pukhrambam amasung masak naiba artist kayasu sarukyaki Thoram aduda MLA na makhata na phongdokhibada laioi khraba ipa ipu singna thambiramba aikhoigi haurakfam oiba thoram kayada hawgala iba na harol singna saruk yaduna aikhoigi haurakfam khangnanaba hotnabagi lamdam asibu kanba ngamgani mioi khara khakna aikhoi amata oina punna hotnaduna lamdam asibu awanba purakpa ngamoi haiki Laiba umang lai sinam bagi tak tahu lai harau bola ke haraba numitara ni kuni mamangda ram taibegi apoi di senko lagi sadang lagi tahu itu ba lai harau hek koi baka sehi betul sehi lai harau mai masih dah koi di pai pula tapi lambat boro nasi tapi lu ba umang lai ayam tapi lu jangan menunda ani umum di bedana sebab apa pengemudi tapi tapi di punga melakani masih gua hokut di bawah ini, nah hasilnya kali hokut kamu tapi Thoramadu Saruk Yakiba Art and Culture gi Minister Khuraizam Lokena status the Togliba crisis asi matau karamna solution tawgadage hairadi Manipurda khundariba furup kuntra marina magi culture asi festival of culture haina Thonduna amata oina mifom amada utminaduna punna sarukya minaduna aikhoi masen nuksinaduna amatani haibagi thim utpa ngamlagade chakhatpa iramdam ama oigani haiki Spoiler money for museum so compulsory. Mami jati situ lah kan apa mesti culture juga. Ini mengatakan goal tu boleh apa pun situ Racing adabu ikai kumnaki amadi achamba khudol piduna pukning thogatki Thoramadu Wangkai ASG MLA Thangzam Arun Kumar LKYDA gi President Ningthauzam Binod Kumar amadi DM College of Science ke Department of Electronics ke HOD Thingom Bisojit Mahairoi Singh amasung mama mapa singna sarukyaki Thoramadu MLA Arun Kumar na Mahairoi oidingai matamdage matamgi mamal khangna chatpana punsida mai pakna
paknaba lambi oi mahairoi singna ka manungda mathan ta leibagi mahuta mirak tinduna khunai asiga tona tinana leinana ba hotna gadabani haike Huzigatema break amatang nominasi. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Ini mati gano. Ada betul mo. Sige yung say, next time tina check sim na laksi laga tham ko bani ne. Dadarang se juhar habaga am takidar bo. Asum na mayam na machal bo na option dugum. Basige yung masibu aso yan an ko kada batagi. Next time tina na option Next time tina juhar habati na tok na basim bani. Zaman check mo isi na bana concrete ka tok na tina ba matanda. Kapang mo amuk ko na angle adli. Next TMT strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Break matung makhatarpa pauda handak haidokiba kosem na loba higher secondary examination da Manipur lainga ke school singi mai ngaktuna science stream da tara manga suba position fawba puthokiba Kakching higher secondary school singi principal bu haukiba kunmathoi Tangkun Mathoi Meda Laingakna Tolakiba order amagi matung ina transfer tawrakiba bu yaningdaba phongdoktuna mathang nonganba numittagi class boycott tawa yauna jangsilakiba khongjangi makha chatharakpa khongjang oina khuthang chara henbagi khongjang jangsin ba hokre ngasiga thana numit taruk ni suraba khongjang asida mahairoi singna ngasi school asidagi thoklaktuna principal gi transfer order khudakta ka kadabani mahai tampam sangda politics thokbirakanu haiba kholau lauduna DC Kakching gi office tamna khongchat ama chatki tungda anawa DC na charge lauram dabadagi tholakhibaga loinana JEO tamna lakpada SP Kakching office ta thatuna SP masa yauna wari sanaki SP masa makna mari lainaba sing pau fongnaraba matungda masa makyauna mahairoi luchingba mihut kharaga ADM Kakching ga unaduna wari sanaki wari sanaba aduda yauruba mahairoi amana phongdoklakpada wari sanaba aduda school asigi transfer order asi khudakta kakpiduna hanagi thabak khudakta hanjin handuna thabak paiba haugadabani haina taksilambaga loinana atopa hiram amata da yasinaba amadi waroshin purakpa ngamkhide hairi khongchat adu school da halaklaba matung ngasidagi hauduna principal ge transfer order kaktri fawba khutang chara henbagi khongjang changsilagani haiduna chara henbagi khongjang adu changsin ba haukibani Thawbal District Wari Liba Association Sendona Thawbal District Langata Laikom Laikai Dalaiba Hari Naral Mandopta Numitara ni chupna satharakpa Thawbal District Wari Liba Workshop Cum Festival ngasi loishin kre Thawram adugi sarukama oina district asigi laikhidraba Wari Liba Oja Singi photo da laisu katuna ikai kumnaba utkibaga loinana Numitara ni chupna satharakiba Workshop Cum Festival asida sarukyakiba Wari Liba Singdasu Thawbal District ki Wari Liba Association ge Secretary Laisram Somen amadi athoiba mitung singna certificate sing khusinake Chartered Accountant oiba Chongtham Sanjoina Wari Libata Natana Hiram Khudingmakta Kathok Piramlaba Aikhoigi Ipa Ipu Oza Guru Singda Ikai Khumnaba Mangsilakpa Asina Ngasi Aikhoigi Khunaya Sida Thogalon Khanglaktaba Amana Amabu Ikai Khumnadabagi Maram Ama Oirakli Wari Libagi Kala Asibu Ngak Senduna Thambiramba La Oikraba Oza Guru Singi Photo da Haikat Laikat Tambada Apianwa Phongdokhi
wari liba asigumda kai masida naha wariba wari loi haigadra koi asigumda participate kaya yausalatuna koi ipale una thambiramna ba fasakhaba koi tradition koi kala gi macha ama wariba wari liba haiba koi thoram asida naha wariba kaya yausalatuna tum koina ipai una thambiramliba kala gi asigumlaba makhalase tum koina leibo oilsanu Aroibada maroiba pau mukana pisari Islam lining chatpa singe lining laison ga mari leinana pangthokpa kumhai Idul Juha lamdam asidasu Islam lining chatpa singna pangthoknari Project Fawage na STB na pizza pau matang asda losinjare mideng tabirba pumna mapu amukana krumjari